Sakhangdabasingna Selgi demand ga mari Leinana Irilbung High School gi headmaster Yotcheina Kanduna Furamle Pawasi Paunil Khon Pawse dagi Lokhatsavaneng Khulai Paiba Sakhangdabasingna Selgi demand ga mari Leinana headmaster ama Yotcheina Kanduna Furamle Thawdok asi ngarang ayuk pung tara taramdai aduwaida Imphal East ki Irilbung Police Station na kuanba Bamon kampu Macha Leikaida Irilbung High School da thokivaneng Sakhangdabasingna Furamle headmaster adugi maming Nongthongbam Nilakamal Chahi Hompu Bamon kampu mayai lekai dagi ni haire thawdok asigi matang da press na thawdok thokpham dagi phangba pawgi matungin na Sakhangdaba Meeoi ani laklaga headmaster asibu Yotcheina kallaga Furamba ni haire thawdok adu da headmaster adu sokpadagi Jenims Hospital da Pukhattuna Laikannakhre headmaster Nilakamalbu Furamliba Sakhangdaba Meeoi ani adu yu ngawi haire pawasina makhatana haukiba October 15 dasu Meeoi khara school asida laktuna Lona thingkraba lalawlup KCP ki Department of Finance ki mingda letterhead ama puraktuna lupa lising yangkai pinaba demand tawrakpa laiki haireng madugi matung tarakpa oina ngarang yu ngawba Meeoi ani adu laklaga selfie na Pairakpada headmaster aduna lupa lising kulhumdoi piragi hairubada Yotcheina kallaga Furamba ni haire amaromda thawdok asi hairiba lalawlup asina natraga atopa lupna satharam libra haiba chapchana khangba ngamdre thawdok asibu Irilbung High School gi oza amade Maheiroi sing amade Bamon kampugi miyamna yaningdaba phongdorokle nakal amaromda Sakhangdabasingna Selgi demand ga mari Leinana Irilbung High School gi headmaster Nilakamal Furambagi thawongbo yaningdaba phongdoktuna school asigi oza amadi Maheiroi singna wakat mifam phamduna khongjang sangsankre school gi gate mamangda sangsankiba khongjang aduda oza phuba yaningde academic zone da oza phuramba yaningde education system bu free zone ohenbiyo haina thaba placard kaya sizinakhe loinana asiguma thawong asi matungda tawbidanaba mari leinabasingda school asigi oza amade Maheiroi singna appeal tawrakle hostel da Leibi Maheiroi Nupi Macha Maikei Khangdana Pairakpa Nongmei Maruna Panbadagi Siza Hospital da Pukhattuna Laikannakhre Pawasi Paunil Khon Pawse dagi Lokhatsavaneng hostel da Leibi Nupi Macha ama Maikei Khangdana Kablakpa Nongmei Maruna Panbadagi Siza Hospital da Pukhattuna Laikannakhre Lamfelgi Employment Exchange manakta leiba Maheiroi School gi Girls Hostel da Leibi Nupi Macha ama Kadomdagi Pairakpano khangawdana Nongmei Maru amana Ningzon da Panbadagi Rims Hospital da pukhatlaba matung Siza Hospital da refer tawrakpadagi Hospital asida makhatana layeng sathari haire Nongmei Maruna Panbadagi soklabi Nupi Macha adu thangmaiban polem laikaidagi sinam Lansenbe sahi 19 apokpa sinam Roman kawi haire Meeoi taret Congress da Yaoraba Yana Leire Pawasi Paunil Khon Pawse dagi Lokhatsavane Hanagi Sagolban Kendragi MLA oiramlaba Dr. K.S. Loken Singamade Tamai Kendragi MLA oiramlaba K. Gonfau Nongmei yauna Meeoi taret Congress da ngasi Yaoraba yai haire press na phangba pawasina makhatara duna hai ngasi Congress party na nauna Yaoraba yai haina panariba Meeoi sing adudi Sagolban Kendragi hanagi MLA Dr. K.S. Loken Tamai Kendragi MLA oiramba K. Gonfau Nongmei Tamai gi ex-ADC member Tading Nangmei Ramwanding Abonmai MP Gawang NPP gi active member QD amadi Adam Thiumai ni haire